Prime Minister Narendra Modi na luchingba BJP lengak asina manage tauba heitabadagi inflation gi chang wangkhalaktuna saving gi chang hantahale haina Congress na BJP gi mathakta maral sirakli. X thagalakpa post amada Congress ki President Mallikarjun Kharge na hai poche gi mamal tangbagi chang hengalakpa sina nongmada changdaba yadraba poche sing miyam na leiba ngamnaraktaba khaktanatana miyam na lengakta thamnaramba thajaba kaya manghalle oirakliba phibam asina leibak asigi global credibility ka hena hantahankre leibak asida tha tara taruk retail inflation thokle acha thaki polam sing khaktada chada mari dasmik tare nipan gi changda inflation thokle hidak langtaki mamal chada tara manga hengalle Indian rupees ki value nongma gi hantarakle masigi mathakta leibak asigi naha kaya thabak phangdabagi achoba khudong chadaba mayok nare phibam asida BJP di atopa political party singdagi shopping tawduna leire aduga micha miyamde nongmada changdaba yadraba pochei sing phauba thamba ngamlaktre haina mahakna makatana phongdorakli